asina amuk kadumdagi kamaina changa ibano asugumba se leiriba lengakna miyeng changhanjaningi adudi pause yengminarsi chinau mayam sel niba nan manipuri sing imphal manung yauslaklei aikhoi na mapan gi state sing da saluba matamda city manung da nupi nupa amasung angang yauna masagi haksangi phibam sadaba mi kayana lambi sorok da lakpa mi sing dagi sel niba gi saktam madu ngasi digi numit kharani gi mamang dagi imphal city manung da nan manipuri kharana sathaba uba phangba haure asigi video sima hana yengminarasi aikhoi myam gi tamakta ichinau singna leliba punsi maren amta yengminarsi ichinau mayam yamna nungaity phibam dani ichinau mayam na hojik leibase asi chanung haiba khunduga ni hojik khungak pai ichinau singna asiga leiraga mogi sana ba thakna bagi asiga tori base ai yam henadi video se hapning de ado mayam na su asigi siga mateng khara pangwe ba pham se si haijage asi mafam siga ni isini naw sing khungak pai ebung eupa singna leiri base village volunteer na leiraga asiga sana ba thakna ba honari ba phibam leiri ba phibam mayam se yengjan ba lakpiu mayam sondana mitop ka ihi gatladana fazarena tawrira natraga meetei gi leiriba meetei nupi singse chakhot lira natra choptha halira kuki na kapsaleba nomai maru marakta akhoi miyam gi tamaktani ana thawai kathoga su ima leba kanngena somdana ebung eupa sina chaba thakpam pham marang khangdana leiri noina gari manung da ihi gatlanana mai thakpini haira noigumba meetei nupi se yamna di thina hainingde isana gyan tagadabni इचिनाव सिंगना इबु ज्ञान ताहले इचिनाव सिंगना ज्ञान ताहंद्रिगे ममांग दे इचिनाव सिंगना क्यामो यामना वारे बसे पाव खुदी मक्ता नंग उद्रो नमितु गनंग कैसो उब फंगद्रा बे इचिनाव सिंगना कदाय जौना अखोइ तमांगता कथोये कदाय यौना थवाइना पोंथा पिथुये बसे उदब्राबा अदो वीडियो से मसे म यंगमिनगी सि इचिनाव मयम आइगी मिंग लाइमयुम सिना देवी बाबागी मिंगना लाइमयुम सची कुमार शर्मा ममागी मिंगना लाइमयुम बानुमति देवी आइगी लाइफमना नंथबाल कुंजा अवांग लेकाय मैम अना ngasi मैम सेंदोकपगी तंजा अमा लौजबने मरमदी अइजे मैम मणिपुर थोइबा इरांगसिदा हाइदी अइना मैतै नुपी अमा ओइना पिजे चकचा सेटपा चाबा अदगी लांगबा गावबदा खितंग लिमिट क्रॉस तौखिबा कि वाखल खंदा हौदबना मरम ओइरागा मदुगी मतांगदा अइना वाखल तानबा हाइदुना यावलो इचिल नाउसिंगना आइबु कौबिरागा वाखल ताहनबिबा ज्ञान ताहनबिरबा मतुंगदा आई सिगी फिबम सिदा लेजाबने आई इसाना मोइना पिरकपा चयाकता याजरगा आई ज्ञान ताना लेजरे कैगुमा कुकी सिंगना ngasisu bom thadaraga meitei gi yum mai thaba lepte aduga somdana isagi inat thaduga mitop ta ngauna leiba meitei nupi khara se ubuda adugi medik thamoi se pende asomdana ichinau sangna inat kansi frup kansi ijati kansaina chongdoi aduga hauguleiba nupi amani khaksina mitop ta ngau boina tawre aduna haureiba tungi generation singda kaino taktoba akhoi ijati akhoi meitei hebase loina manghalase hairi braba isamak meitei nupi ama oiragadi meitei se kamaina chakhot meitei se sak takpado isana adugi daita do lowham thoieba do pause tamina se kuki singna landaraiba bom thadareiba meitei gi jum mai thariba mayam se ase tamina si chinau mayam Ukizo mar terrorist singna jedigi maroi balabi singda ai di phomduna pokhai hanaba plan tawramada natana maitegi yum amasu bom kapsenduna thugai khraide pari mom channel sibu yengbiri ba mayam puna pui kai khumna jari hoji akoina leiri base chanung haiba mafam dugani asi khamelok manung dani yamna nakna ba mafam dani aduga asigi mafam siga akoi khunga koi chinau yamna piklaba angang sena mai future sem gadaba tanja asiga nakna kuki gi khun tare le asigi kuki singna ngasisu drone paiba lepte ado ngasisu nongme kapsalak pa lepte asigi siga akoi myam gi tamaktane na thoiba angang pikliba angang singsina khun ngaiba siga moigi ni haina asiga mateng pangbase yamna likna masing thina changakpa yaena hai aduga asiga laaga ichinau piba ichang atan ichinau haiba yadre isa singsiga myamna laaga angama mateng khajatang panghanjaningi asiga hojik angang singsina chabagi su maranai putho chajaba aduga setpadagi narakpadagi yerakpadagi phirondagi aduga landa hojik changi pochangdagi loi punamak maranai oina tauri aduga khunjigi hojik yum amadagi lupa sama chani khaineraga hojik tawgada thaba khodimak admaina tauri yamna waba phibamda mapana thoga lamakta sen tanba chakadaba jo halakpada yum se leiramgada leiramoidra akoina halakpa matamda yum se mai chakna leiramadi kamai tawni haibagi akiba maga loinana mapana thoga sen tanba su ngamdaba aduki mati aruba phibam amasong awabaga loinana leiriba angang singsiga nungsiraba maitei ijati ifrup kinai thokleiba isa singsiga akhoi mayam changchalaga angama mateng khajitang
पांगबियो वफम से हाइजेगे asigi leiriba anak pai chinaw singna changbiraga chanung hairiba mafam asida angama mateng khasitang panghanjaningi aduga mohoina leihoriba chak thongiba mafam dusu adugungti mawong sa de ina video masam de lojare adu hapchara ke mayam yengminasi aduna hojik ingma matamnina hipnaba so phiron phaijup tagi jersey dagi awatpa ngatani angang singse paisa su leitaba angang ngatanina aduna mayam dagi mateng pamjai lanse hojik kuki singna ngasisu bangkar anoba saba lepte ngasi adumaina aduki mati lui phiba masiga aduna mayam changjan haningi ase famje hairaga aina su ngasi mafam masiga angama mateng khajitang pangjarami aduga pangi basisu mayam nasu engona su donation kapi lei aduna ai mafam khara chala donation pijabani asiga su ngasi gi aina aham boina donation changjarapani asi mafam se khara sanung hair mafam se khara manung oibanina mayam nase siga changa pase watli aduna mayam nasu video se phangnaba taragadi chanung hair mafam se changbiraga mateng khajitang pangbiyo mafam se si haijage aduga changa ko mong chadragana ai number ama pijaramge asigi number sida mayam na angamba mateng khajitang pangbiyo mafam se si hairaga aigi maige dagi losanjarage ado sinau maige icha singi maige dagi aheningba wale ba taragadi mafam amani kai thamningwa amda thambiramo chingsala maonde wa amani ka hangbiro so voice khara kan ha speaker yaraktar kan sida khoige chanung khung sida khoina asi bu sida kan to kan kunjinga la sa sida khoje yamna kan awab ji kan to ra ta mayok na ra ta kuki gi kan sing jina kuki jingina som moi gi jaga sing de som kan to so moi gi sing moi gi sing na som kan to pa som henjala ko kan sida yamnak na kan gi kan 1000 meter bu kan moi ji kuki bangkar sa jala sidagi kumdara khoi jida 100 meter gi range sida moi na sangjala ga kan to pa khoi gi kan sida khungang kai je attack to pa hajik se noi awa phibam do hairone awa mayok na bodo kan sida kan je si lai riba condition sida khoi na sombu kuki bu mayok na gadra isagi sigi khunga ko da season na ba posei bu ama bu sibu lang gadra lai chana ba thakna bu gi ama masu khoi je isa na kan to jara ga khoi je khai ga ga buk tawre lekai de gi sumaina khoi gi kai gumba kanom season na bu gi lekai de sam chani sumai khai ga ga waina kan to le du khoi gi kan gi meitei kan leibiriba khoi manipur da leibiriba kan singina khoi gi nungsibiduna khoi gi sida khoi gi chanung hairu khungang sida lapiraga mateng khajik tang kan pangbiraga di khoi chanung gi village volunteer gi site gi yamthina kan thagat phungdok se ni habi se na haji akoy huji khame lok chatli khame loki chingni se yengoi chinau mayam jum toradi phajana uhajani he khame loki chingni imphal scheme nung chana leiriba khonda phom kendri manung de leiriba chanung khungang gi haji ji lan jina oi phibam jina ji mayok nariba condition duni si leiri jina kuki gi ganoni kuki gi khunni si leiri se sida sigi jaga sida gi ne moin attack tor riba jaga je sigi jaga sida attack tor ni hajik na moi gi leiriba kuki jingina leiriba condition je sida leiriba sigi gano sida sigi jaga sida ma leire sigi singyang pareng sida kuki gi bangkar ngak ne sida leire khudona moi gi bangkar je sibuk leire songgi round jibu loina koisalaga sibuki changje de moi kuki gi bangkar je hajik sajalaga leire moi je hajik boksi de sajal leire adu duga yamnangna sajal ei je akhoi gi sida haji sajal yamnangna sida kano 100 meter kan 1000 meter buki chang khatani moi sida nakna sajal ei je kilometer am buki chang khatani moi sida nakna sajal ei je haji leire je ado sidagi moina leire kumdara ga khoi sida attack sum to ba aduga leiriba condition je khoi da yamna khunga pu da or so khoi gi leiriba volunteer so khoi lekai gi parja jing ju mi pai na re adai sida leiri sibu kano sida ju tangdu lai ta dana leiba phiba mam do kano oire haji aduna yari se yam naksale si leiri se kano sida moina leisile iba jaga je haji chanung haiba khungang je si pura round to sangre kuki gi bunker jing jina haji se adu duga sida khoina haji se khara mayam khara mateng khara pangbi la ga khoi leiriba condition ji kitang yengbiraga mayamna zum mateng khara dum taw la pi da khoi gi chanung khunja jing gi sati ju harau jani du khoin sida leiriba khunga pa moina leijei si ju seng na hairba khoi isa na tawjaraga asmai chajabni du mayamna mateng pangbu la piraga khaga chajari du
mayamna mateng pangbiba laktragadi akhoi isa isagi kanodi pocket pothokcharaga sumai toroga khoi je khaigatnaga sumai chana kantor chaba thapui sumai pujara hai ta aduna ya di mayamna mateng pangba khoppa si jim lakpiragadi nungaini haibju thamjage kuki bunker jam thina na abuni leiribje sigi singyang paringje kuki bunker ngaktani si leiri singje akhoi ge ya moroi ba maitei ge laifam len singdai khilem ba ipa ge khubamju haji kuki na paisal la leigrabni ipa ibung singdai khilem ba ge khubamju kuki na paisal la leigrabni si asida gi na leirakuduna sigi round je haji kuki singyang paringje kuki bunker ngakta ngaigrabni haji si Namaba. Sini kuki hanta nong sajak pu bunker je Mafam. sida mogi strength phajana lei sida kan si jaga ji dam lere pari mom challenge sibu yengbiri ba mayam puno pui kai khumna jari ichinaw mayam hauji khun ngakpa icha sanga lehiriba phibam aduki matik mowang sa de moina sak thongna sahoriba mafam lehiriba mafam hipna ba sana ba punamak yenguba khudimak awat pa ngatani aduga mafam aduga sana ba thakna ba khudimak lanai ngata loina puthoga tawjaba ngaktani hai aduga mateng pangma changak pasu mafam do khara nathai na lebani na mateng pangba changak pasu watli haina inga singduna thamai wafam se aina mateng pangba changba duga imana changai base lan horakpadai na ngasi jawawda mateng pangba ahum rakra mari rakta suri admaina hairi ngasi chahi ani pharaka doriba lan asida kuki singa yamna nakna lehoriba aduga mafam ni hojiki chanung hairi base aduna mafam aduga Changjan biraga mayamna mateng khajitang panghanjaningi sanaba thaknabadagi hauraga langi posang khudimakta awat pa ngatani mayamna yabiraga di mafam aduga changjan biraga mateng khajitang pangbiu aduga mafam do changba khudong chadragana hariba phone number asida mayamna angama mateng khajitang pangbiu wafam se simatang thamjage aduga amuka hojik haijagadabadi imphal manung jauna nan manipuri changshala paisa ni ba haujelae aduta natana ngasi mayamna su pawdo uramani ngarang Delhi da aikhoi gi ima sujata chapa matamda aikhoi na phamjagada ba khone sinjari ba program ado yaudana ba India lengakna sanariba adugumba lalongse mayamna su loina uramani ko asigi tanja se ga maitai namdhana ba honari ba maitai sibu asuki mati nungsidana leiba tanja asida aikhoi maitai nupi amani na mitop ta ngauriba isagi improve izati sibu kautho amaga migi sagai amada sagai onaba honariba asugumba maitai nupi noida haigadabadi noigi matang siga ichini upa ibung upa mayamna aigi channel se yengamdaba taragadi noibu saba mingthon aina pigadabani adubu aigi channel asida nuksirba ibung upa icha ima pabung mayam ama yengbanina ai yamna akaiba wahi wata season ningde aduna ichinaw singna aibu wakhan tahalle haibase hoi nang wakhan tabagi tamakta pari mom channel gi magi degi thagatpa phongdok chari tungda muka dumba thabak thawang tawbirakanu aduga haureiba pikliba nupi macha singda karino noina takpi tambidori base aduna nasagi yumnak sagai chenthaba maitai jati bu chenthaba adungma thabak thawang tawdori sarupudi hingbagi kanadi haiba wafam je asi thamjage ngasi Tawaina pon thawairaga kathui ba ibung upa mayam se asigi mayam sigi thona do thamoi duga chingjalu yum duga kappiba ngasisu hakchang phawna thiba phangdaba adu ma kaya ma leiri ba se kawroisi manipur da leigera manipur gi wangma da leirega malem da manem gi mafam leining mafam da leirega su ijati kannaba improve kannaba ai maitai nupi amagi sakse kamaina takane bado isada chiliba I se maitai gi I ne base kawroisi isana isagi sak takadabani mito omna akhoi bu usitlaktori base akhoi gi sajat lichat akhoi gi wangang sanga akhoi gi phijet jaksana akhoi bu usitlaktori bani ima mayam nangasi kathoiba ibung upa mayam nangasi kathoiba aduga leiba akhoi gi maitai chanura mayam amana ngasi khunga aga kathoiba mayam se noi akhoi gi saruk yaudabro nangi yummakta aduga thawak thaw asigumba Tawaina pon thawiba aduga asigumba awa nungaiba kaya se nasagi imummakta thoamagadi nang kari oigani lansiga saruk yaba ngamagadi saruk yabiu
angama mateng pangba ngamagadi angama mateng pangbiu aduga ngamdaba taragadi aikhoi meitei izati ibung eupa singna ubada thamoi sokadaba mitokki amangna mai thangatba ngamoidaba aduma thabak thawang tawbirakanu haina amukka suhanna pari mom channel gi maigi dagi ikok nonjari aduga nungsiraba icha singdasu haureiba ichinau singda mayam punamak dasu wafom tang thamjage takchabadi nate aikhoi meitei dagi ahenba meitei gi lining meitei gi phajaba meitei gi fizol sige ahenba karisu leita mare hana aidi khanjai aduna aikhoi gi inat se mayam da taksi sagi culture se mayam da taksi hojik hojik tawriba lan sisu aikhoi gi gi lan aikhoi gi iram nam kanbagi lan ni abase aikhoi kawroisi aduna yelhomi mayam punamak punjalaga aikhoi gi iram nam kanminasi apun mana pangan ne abase aikhoi kawmina roisi ichinau mayam ado loisanjarage aikhoi gi leiriba chanungda leiba khunga koi chinau singisu mayam na angama mateng pangjinbe wafam se sima haijaraga pari mom channel na ngasigi di matang asiga video se loisanjarage video se ka soyana yaw khiba kya leirage sungakpi waina pari mom channel gi maigi degi yeng video mayam puno gi pham dei kong nonjari ado makha tana paw kharsu thamjaramge paw se mayam taminarasi Des tawkhrei India lenga ki pen de thawng ama ngasi New Delhi da Manipur gi maitai nupi singna pangthokiba marphu manga suba nupi lalda saruk yana ba thorang toriba adu Delhi police na ima gi maira gi convener thoksam sujatana laidiba Delhi gi yum amada Delhi gi police na thorom adu yawba yaroi haina ngasi ayukti gi numidang phawba house arrest tawduna thamkhrei kuki singna meetei association gi maming lauraga meetei saraga notice thoksalakle loinana madu thegnabada ki meetei association kanglai pakan balubna aseng badu karino thamlakle masida thagalakliba mathong khangdaba lup ase athubada manipur lenga na thigat piraga chairak pibiyu masi kanglai pakan balupka karigumba hiram amata da mari lenade hairiba kanglai kan balup ase manipur gi yengaba amani haina kanglai pakan balupna sengdorakle thi Tharama popi lam ekar ni phumanga yanthatuna manghankre Wakhal SDPO na lujingtuna Manipur Police Forest Department BSF personnel amade executive magistrate ki apunba team amana Wakhal district ki Litan Police Station jurisdiction manungjana laiba phungyar subdivision ge Mapithel Hill range ta tharama popi ekar ni phumanga mang tahan khibaga loinana popi tharama mioi aniam sufaga pangam kre hari police na faraba mioi adudi let kho haw hawke amade semgau thang khongsai kawi hari makha taba investigation chathana ba police na FIR am register Ukraina pawasan makhatari ngarang nan manipuri kharana sathaba uba phangba haure lambi sorokta sel nibagi thabak ama satharakpa haibasi lamdam adugi phajafam dinate asigumba sel niba mi kaya tholakpa asina lamdam amagi socio economic phibam adu phatre haibasu taklibani adubu lagliba wafamdi imphal manungi lambi da sel niba tholakliba nan manipuri singasi kadadi kamdamnu lakpano haibasi wahang oina hangningai oire hairi Haukiba numit kharani gi mamangdagi maru oina singmairong khongnang makhong amasung kanglagi western gate ki traffic island manakta gari sing lepaga khamduna lairinga gi tanjada sajen bi nan manipuri amana sangsilaglaga sel nibagi thawong sing chathaba miyamna toina unare nan manipuri nupa amasung angangi sanapos sing pairaga hairiba mafam sing asida gari khamninga gi tanjada sangsilaglaga yona bahona bagi thabak sing su tawba unari Imphal city manungda asigumba lambi da sel nibagi thabak sing asi kaya tawnate adubu handak uriba sel niriba sing asi Manipuri sunate nan manipuri ngaktani hairi makhoi lamdaba sida nauna sanglakpa mi singsu mali makhoi manipuri lol su khangde matam kuina manipur laiba nan manipuri sing oiragadi maitai lon wahi ama ani da su khangani adubu makhoi adu maitai lon amata thokte hairi liba sina lai meung video adugi matangda mahakpu wargwatem khibagi wafam khara thamlakle ngarang sina lai mayum gi video viral oirakhibaga mari lainana aikhoi gi khulngakpa isilinau singna phaduna matung tawduna bawarakrai amadi matungda asumna mathong hoktaba thabak sing asi makha sathraklabadi ahakpa serak pigani nupi khunai bu senthaba amadi maitei aikhoida iyan yasinaba honariba singbu khulngakpa isilinau singna lemna tharoi amadi akanba miyeng sangbaga loinena asigumba mathong hoktaba nupi singbu akanba para tambiragani haina phongdorokle Ibudo pakhang mana yai phare kanglei pakna yai phare ngasi gi di matang asiga loisan jarage mathang amuk atopa video damo unarasi chinau mayam